ngase phongkiba tongan manipuri se phongsing amasum thokiba thawdo wathoksingi maroibi ipausing myamna thamjagi ahanbada sanalaiba pausi digi khongasaraga BIP na nongma kallaga Micham Gina Chayol amada Nongma Eshing piri ising liter lising ani gi tanker da lupa lising amada lainari laingak na yengli amaromdana MU gi hostel singsu ising phangdabagi wanare Imphal gi singjamai thongkhong mapar Imphal torel khonung gi hauji oidiba phibam Haukiba tha mari romasida Manipur nong takidaba sina maramoiraduna Imphal gi khwaidigi maru oibi ising lopom oidiba Imphal turel amasum iril turel pungkang kangkhre sai super leptana selamba turel singasina ising kangkhibadigi water supply scheme sing ising people lepkhibana maramoiduna miyamda kham thengna wanare Saira sida water tanker seasonaduna lanai oina ising yoliba miyoi sing asinasu ising phangdabi khudong chaba lauduna water tanker singi mamal hanadagi sarukya hengana yonarakpa amadi mamal helabasu hena laige haba phawba phangnadabigi fibam amada lakni liter lising anigi water tanker da punna sumnagi lupa sani jahumrum damak pirambada hojikti lupa lising amagi mathata pinare masisu lining matamda laige haba phangnadre asiguma phiba masi yauna khamtheng wanaraba si phawda lenga ki mari lenaba department singna miyam gi yefana madi ising phangdabigi khudong sadaba asi kokhananaba masak thukpa thaurang pakhatpagi mami haujik phawba uba phangdri amaromda Porompat water supply scheme gi oina di iril turil digi thamarungi mamang digi hauna ising singkatpa ngamkidrabasu singkai sing water treatment plant digi lakpa ising seasonaduna miyam de yenthokpagi thabak sathari Porompat water supply plant asidigi hana pirama laikai sing adu haujikti Chayol amamam leiraga nongmada pung khara ising piri adumainama Jenims amadi sanjen thong BIP colony yoinadi nongma kallaga nongma ising pibigi thabak sathari haina treatment plant asigi masin chatpa option amana phongdorakri Imphal turel goina su turel asigi ising singkhalaga miyamna phangalamba water supply scheme yamba mathau tawba ngamdana leptuna lekhre Masina maram oiraga water supply scheme singasina koliba mafam singda leiriba khunja singna phisu phiza amadigi horaga thaknabi ising phawwa atang mamal leiduna sizinari Hiramasigi matangda singjamai sapam laikai thangjam James Kobam yemana pausi sida hai Imphal turel na handak kangliba sigumba mamangda amukta kangkiba thengnadri haukiba kumja English ngamaga samapan ga maudraga teret aduwaida amukha ising yamna kangba hama thengnaki Matamadura kangkriba dusu handak kangliba sigi sang yauna kangkiba nati Sahi super leptana selamba turel sigi isel lepkiba sina maramoiraga turel mapal khundariba miyoi singa sina sauna awaba mayunare Hanadi water supply scheme gi ising laktrabasu turel gi ising singkhalaga natragana soklaga siznaramani aduba haujikti Imphal turel gi tungan pa mafam singda pan masa saraga thingatna khiba sinamara moiraga singjamai mapa yorakpadadi turel khunungda laikrak satpagi phibamda leire asumna magi khudong chaba yenglaga turel khunungda pan thingjinba sinamara moiraga miyamna awaba thengnariba sida lengana miyeng changhaningi mamang thakta su asumna pan Chingatlambadagi khunjasing horaktuna numidang satlaga panthuwaibi wathok lakhi asiguma thawdoksing asi matungda su tholaktanaba lengana thuba matamda thabak paikhatnaningai ki isingi awaba khamthengna mayuknaringai gi saira sida hana liter lising taragani thui water tanker amana ising thabagi mama lupa lising amaga sani degi lupa lising amaga samri phawba pirambado hojikti lupa lising ahum degi manga phawba lawba thengnare masida sunatana liter lising amarongi ising puba tata magic iris amadi diesel aktona sing gari masa sing sina liter lising amada sarona lupa sahum degi samri phawba yolambada hojikti lupa lising ama phawba yolma thingnare loinana liter lising ani gi tanker sing su lupa lising amadagi lupa lising amaga sanga phawda yolma thingnare water tanker salai besi sina phongdorakpagi matungina ising mamal khangen hengali besi Imphal gi akoibada ising singkatpham leitabana maramoiraga singmai jing natragana thawbal sing mafam singdagi ising laururaga thabadagi nairi amaromda lanai oina yolibi ising singasi kaya yamna senglabagi amasung karamba technique sizinaraga treatment tawbagi kari chemical sizinabagi amadi haksang sotnga oiba masak yawbra haibana singsu laingaki mari leinaba authority na miyeng sangdabana lainatina sandorakpa madi pamdaba thawdok kaya marum tholakpa yabagi akibasu leiri atopa state natragana leibak sing oinadi lanai oina thaknanabi ising yon bamadi salai farm singasi laingaki mari leinaba authority da register tawduna makoina ising sumthokpada sizinari pa pambay amadi ising adu haksang da sukngai oidabra haibana sing matamatamgi oina kupna yengsindu leiribani adubu state asigi oinadi asugumba kanglona mata leitabana maramoiduna
ising adu haksang sukningai oibra natabra oidabra haibadussu khangba ngamdre lanai miyu ema hektana sinphum si painingma matamna paiba yabagi phibam amada leiri state asigi turel singdi imai handakhiba aduda lainga amadi mari lenaba loisang singna tumina yengduna laithokpigi mahutta isinggi awatpa leitanaba water tanker nu singbu sejinaduna miyamda ising yentokpana singbu thawrang paikhatpa mathoktai masigi sumathakta imphal tampak phawdun si editorial singasi mausaga manadaba mongna hokkiba sahi khara sida yamna ngana ising kangma thingnaragli bisi kari maramgi no haiba kupna thidoktuna khudaki oiba thawsil pekhatpadana tana tungkoina satnaba yaba policy program ya thoktuna ahoba singasi leitana bo khona hoba yamna tangai fadre masigi sumathakta lanai oina water tanker salai bi singasina lepning mamong na mamol lebliba amadi makoni yolibi ising adu ningtina treatment tawrabra haibana singbu singasida su lainga ki mari lenaba loisang singnasu athuba matamda mi yeng sanghobagi tangai fadaba yamna sauna leiri henasu pausna makhatarakli amaromdana asumna phongdokli MU gi hostel singsu ising phangdabagi wanare Imphal Phawduna Siriba Turel Sing Ising Kangkhibadagi water supply scheme sing thabak lepkhiba Imphal Ising Piramba Singdada mathau toraktaba sina maram oiraga Imphalda tha kharagi mamangdagi isinggi awaba chawna mayoknaragliba sigi saruk amoina Central University ama oiriba Manipur University gi hostel la leiriba mahiroi singsu ising phangdabagi awaba chawna mayoknare nupa gi madi nupi gi hostel sing asida thakna sana ba madi phizu phisam na bagi ising sang naina tharakhi dabana maram oiraga hostel la leiba mahairoi ayamana thakna bi ising jar oina leiraga sisnare masida sunatana iruza mai thajana ba phizu phisam na bi singsu marang kaina leitabadagi manak nakpa department natragana ising leiba hostel ama ani de ising launa bagi phibam da leidi piri khara sisu MU gi pukri singdigi singkhalaga sejinabana ayama oiri haina university sigi hostel leba philosophy department gi mahairoi amana Nagaland amasum teachers education gi mahairoi ngauksan liuna phongdorakli haina spaus na palakli amaromdana CM Biren Amit Shah unakre su handokhi gi matangna paudongkre anabu khul tholakpa thingnaba lo simu Naga Youth Forum Koki National Army KNA amasum Zombie Revolutionary Army ZRA ga taunakhiba suspension of operation su agreement Manipur lengana handokhraba tungda Chief Minister Nongma Eshing ngarang Union Home Minister Amit Shah unakre lusingbani unakhiba dugi matangda Chief Minister na social media ra thagalakwa role dadi state asigi law and order gi hauzik oriba phibam sing yaun state asigi development gi matang wa khana ki haina phongdoi adumapu thajaba yaba mafamdagi phama paw amagi matunginadi CM gi khongsat asida Manipur lengana koki lahulup ani ga taunakhiba sugi agreement tokhibagi matangna pawdam ki hairi panba yabri suspension of operation widow tokhraba KNA amasum ZRA gi lusimusing Manipur gi yalhominati haina Chief Minister Nongma Eshing NI alive ki interview amada phongdokhiba lekre masida sunatana Manipur gi civil society organization kyana KNA haiba khulai paiba lalholobasi Myanmar manung operate tawba miraiba ki lalhoba khangbu na hena claim tawbasu lekhrabani marasida Manipur da hauzik thengnariba socio political problems sing solution tangdu leitaba khunai ama ohena bagi damak miyam gi asawu iho ama mathau tare hena Naga Youth Forum Manipur NYF na phongdorakli forum asigi president ama pamaina phuyek piduna thadorok sirol aman hai Manipur si hokiba sei khara sida umangi saruk leptana kokthorapagi matangda national media forward pawyonakre India Forest Report 2021 gi matungina Manipur umangi lam square kilometer saniga nifuga mapan mangki hokiba kumja English nganiga taraga mapan dana umangi lam square kilometer samriga maudraka mapan mangki hokiba kumja English ngani taraga tretegi taraga mapan fawbada puno umangi lam square kilometer satreka yang kagani pan mangki adubo India pumbagi oinadi kumza English ngani ga taraga mapandagi na kunga matoi fawd umangi lamasi pun square kilometer lisingani ga saniga khumfuga matoi hengalakwa thingnari bani Manipur gi oina umangi saruk hantarakpagi khwaidagi maroiba maramasi umang kokthoknaga poppy pambi thaban oigani asumna poppy thabagi sang hengalakwa danatana state asida drug lalonbagi sang su lepalaitana hengalakli Chief Minister Eshing gi lising makhar war on drug campaign sathaduna poppy pambi tharamba mafam kya yanthatpadana tana drug lalonba sing leptana fagali masida logi wangbana Manipur gi singilam singasida sangsilaga khundas lamba kya amasu thingnari handakda su ikuikuidana Susampur Kapung Protected Forest area da ke songjang village ko khulama nauna tasilambagi takhokiba leikrabane ni spouse na makhatana su phungdorakli
Makasa Tarakpoina to perform, Tiba Kangdana Lady by Inausa, Putukra of the Kongjang Sang Silagani, Hokiba Mamang Tap February Kunga taking a sipaw, Tiba Kangdana Lady ba, Impal is District Singarel, Tespurgi, Hism Inausa saying Higamari, Apopaleki Yamagi, Mari Makong Putukra, the Akan Makongjang Sang Silagani, Haina, Wokat mi pam Sang Sincre, Paushan Hai, Wokat mi pam Kongjang Adu. Singarel, Tespur, Maira Paibi, Shanglenda, Yepalamzing, Kanglup, YL Kiamadi, Maike Dongi, Maira Paibi, Loop Singer, Kusam Naragasakibani, Wokan Mipamadura Sarugakiba, Singarel, Tespur, Maira Paibi, Secretary S, Tazaman Binakibada, Hisam Inausa, Manaing Kola Leva, Farmer Madagi, Mamang Tap February, Kungatrek, Ayuk Tararum, Tabamatam Toki Badagi, Tiba Kanganamadi, Langalangzin Amata Kangana Lady. Mark Mang Kibaga Mari Lady Imung Manuna, Matam Sana Lamlai Police Station, the report of Kiba Lady. Amasum Kuidaba Matamasi Fava, Mari Makong Kang the Bashina, Mark Imung Manuna Lepam Sapom Kangana Lady. Maramaduna Inauksagi, Mari Makong si, Salibitasi Kun Pop Gimanung the Langana Imung Manung the Kanganview. Hariba Matamasi Pop Gimanunda, Inauksagi Mari Makong Putukra, the Lamda Masigi, Lady Civil Society Organization Sing, Myra Loop Singama Mera Pai, Imashinga Pulaga, Kongjang Kasang Silagan and Sumakataki. Makasa Tarapoina Hoyel and Pauti to Pomarubi, Pausum Mayam Tamsage. Tawal get Tenta Kangla Singdolda, Lamai Taramasi and Abami Hum Police Nafari. Manipurgi Singmai Sing Paktak Nana Lamai Tadana Koktorakpa, Tingnabagi Damak Lang and Lamai Tabasi and Abami Singi Pau Pipangamamuida, Shilgi Manapi and Hidana Laktoki Vedanatana, Forest Department gi personal Singda, Nongma Pau Yentok to Akanama section Tarang Sing the Kolingi Saidakta, Tawal District Manungsan Matenta Kangla Singdol Gisarukarada, Lamai Salakwadagi. Kongjong Police Station ki officer in charge na lusingba amasung Tawal Police ki fire service ki personal sing na panhadana sangsinduna mai muthakiba loinana lamai tharamani haiba miyoi hum fakatre thaudo singa sinungthil thokibani thaudo sigi pau Tawal District Police control room na nungthil pung ahunga makhairam tarakpa phangkiba ga panhadana Kongjong PS ki osina lusingba team amana fire tender singa loinana mafam asida sangsinduna mai muthakiga akan mathabak satakibani Police amadi fire service na kana honaduna nungthilgi pung mangarom tarakpada singdol asid saklamba lamai sing mapung fana mutapangki adomainama lamai sibu tharambani haiba miwe hum su fakhi tharaba singna Tengnopaul district ki masi PS ki manungsanba momlo ringpang kulgi ningsen mosang sai yangkhagani thu apokpa lekhidraba NG thani singlai risang singsai kungatret apokpa es wongsun mi amasum simpui thoisang kungatruk apokpa lekhidraba Es Hais Tamsing Kawi Hadi. Makoy Homba Police na Fogatano Wong Pong Satabada Makoy na Tentakangla Singdul Lagi Mapong Krada, Kuhi Look na Bohona Bada, Singmai Steleva, Napikra, Mai Taki, and Hina Fondora Clary. Makoy na Koi Lok with the Mating, whenever the Mataki, but Mayashina Maramoeduna, Singdol Sigi Mapam Sing Sandora to the Lamesa Lakip Hadi. Mio Machina, don't look a motorcycle, Bazas Pulsar MN02, AD 5752, Lamesa Liva, Singdol Sigi, Singkong the Lambadagi, Fakal Hadi. Gari Sika Kona na Faraba Makoy Humak Tawalgi, Divisional Forest Officer Kusinakri and Su Paush Namakatakli. Atopapa Omanamo, election petition Taragi Makataba Wales Sataragani. Mamangi kumza English singaniga kungani thu da pangthuki ba tarani thui suba Manipur Legislative Assembly gi mikal gi matungda MLA kunga mapon gi mathak file torakhiba apun be election petition kuntraga taruki manungdagi ama withdraw tawkhraga lemhori ba kuntraga manga gi Royal High Court of Manipur leptana satharakpi gi makha tarakpada hayeng su court asina tongan be election petition taragi Royal sathagadori hayeng court asina Royal sathagadaba petition singi manungda MLA Sorokhaibam Rajen Karam Syam, Thanawjam Syam Kumar, Minister Suwerava Laisangthem Susindro Maitei, Kemnia Hokib, Ramuiba, Ngurusang Nur Sanate, Minister Suwerava Gobidas Konthaujam, MLA Paunam Brozen Amasum, Mayang Lamam Rameshwargi Matakta, file Torako election petition sing yauri. Election petition sing asigi manungda, Minister Gobidas Konthaujam, MLA Paunam Brozen Amasum, Mayang Lamam Rameshwargi Matakta, file Torak Pashingna, Court Asigi Justice and Tim Bimols ki bench the Makata Wales Tanabigidama list of it. Aduga Hayenguina list of riba upon by election petition Taragi Manunda, Lemho riba petition Tarena, Court Asigi acting Chief Justice or riba Justice MP Mudandins ki bench the list of Tauban Hensu, Paus Makatana Palakli. Atopa Paumana. War on Draki Minga, Senda Lami Sataramba, Loop Amagi Lusing, but forgot Kibaluina, Loop Adusu, Tups and Crack.
Manipur lengan mayai kawa chinjak ki miyok sangsilak liba lanjang sida khudong saba lauraga mayai kawa chinjak saba thingba ki mingda lanai lup ama siamlaga sendala misa thanamba lup ama gi lusing mani haijaba miyema fagat kibaga loinana war on drug pu lan uhana na buhona ram liba lup adusu ngasidagi thupsile haina laktokre Iramasi matang ngasi lilong usoi pok pi delaiba All Manipur Muslim Development Committee gi headquarter pangtokpa pau gi mipamada AMMDC headquarter ki Vice President Abbas Khan Fungdokibada Manipur lengan war on drug kan sathari ngai sera sida lanai lup ama siam laga war on drug ki mingda shell talamba miyema AMMDC headquarter amasung Kanglei Peoples Against Narcotic and Psychotropic Substances Kanglei Panas Thawal District Council gi punmati maman fatkibani miyedu ngara ningthokaba numiki nungthil pung amata pa matamda lilong usoi pokpi ki fatkibani Lenga ki war on drug ki mingda sendalami satharam libalanai lup adu Manipur Anti Drugs Associations mada head office lilong khunau Thawal district haina maming tholi aduga lup asigi masana masabu prosidi ni hairaga sendalami satharam libami edu ki maming BM Suheb Shah Saikun mari apokpa BM Manaw kawi ma lilong usoi pokpi dagini ma khaktana tana miyoi kharasu war on drug ki mingda sel talam liba lup asida yari miyoi singadu masak maming loina khang mangamle Lup asina war on drug ki mingda madagi banner seasonaraga lilong area gi mafam kharadagi miyai ka pachinjak cha basing faraga Manipur gi rehabilitation center kharada lupa lising amamalauraga fogalagdiba miyoi singbu sinabagi thabak thoram sing satharamani masigi mathakta lakliba March taraga mapanda lup asigi ahan mapokumon thoram pangthokani haijilaga lilong area da lebe school sing amadi college ki principal da sel gi mating pangbi yuaiduna sirol sing tharamki Masidagi AMMDC amasung Kanglei Panas na singnaduna lup asigi mari makong thigalubada mada haiba lup asi miyoi ahum marina sendal lambi sathanaba semjinba lup ni haiba khanglakpadagi lup asigi presidi ni hariba BM Swep Sahab fagathibani mawondagi Samsung keypad mobile phone ama Redmi Android phone ama amasum letterhead copy kun president amasum organization secretary identity card sing Samsung Android phone ama keypad i10 phone ama atai se sang amasum helmet ama banner flag ama shilani ama di phal nasingo polam sufaki hariba polam sing si AMFDC headquarter ki office ta sis tawduna thamle pharaba BM Swep Sad wong pang tawda hariba thabak thoram sing asi leptana hokki sei ama ni degi pangtok tuna lakhibani haina khangmangki madagi mingda thabak thoram tawram liba makak mayum Imran Khan apokpa Alauddin Drive Secretary Mada BM Nurul Amil apokpa lekhidraba Kudus Ali Lilong Turel Ahanbi upak thongmana mathak amasum Vice President Mada Riwas apokpa Mujibur Lilong Kalaithong General Secretary Mada Bakoi Panamang AMMDC ki headquarter amadi Kanglei Panas ka office ta pungni fugani pan gi manung laktuna miya mamangda la le haijara gadabani natragani makhoi gi mathak legal goeba thabak sing lokholagani henesu mangna makata na fungdoki BM Swep Shana Sieloroga Laktuna Rehabilitation Center Salari Bami Sing Karaga Mi Fadok Fazin Drug Savagi Minga Torama Rehabilitation Center Sing Atuba Mia Mamang Lale Haizaraga Davani Natragadi Makogi Matakasu Legal Action Lokanava Shem Sabaluri Masiguma Mioising City Leba Miamus Section Biohan Sapundrakli Nasigi Paugi Mipumadurakangli Panas Tawal District Council Lilongi President MD Salaudin Khanama the members Sing Yakiadi Autopapa Mana Fizol gi matang da loina bi nupi hatkre ta ma de amna nungai ta thawdo moina fizol gi matang da ningai sangdana ba tholak padigi nupa mana ma ki loina bi nupi hatkre na police ki report amana haidi police ki report matung ne thawdo si barla police station gi manung chanba Gazipur village tukki bani Mohit Kumar na ma ki loina bi sapana sai kungani pan bu miam tin mam phamda fazada ba makal gi Fizol sings Seli Highway Damak Hatki when Hari Amorum the Equisation of Pundoki Bigi Matung in Maki Luinabi Sapanada Miam Tin Mampam the Positive Mokalgi Fizol sing Siena Vakar Hana Kanki Adobamaki Wapamadu Maki Luinabina Tawoi the Bagaluina Apikwa Fizol sing Shepagidama Hatki when Hide in Supaux Namakatana Fundurakli Makasa Tarak Point upon a Pampauxi to get up a Maruiba Pau Kramumiam Tamzagi PMKS Wagi Makara Manipur in a mega food park ama approved of rate Manipur goina PMKSY Pradhan Mantri Kisan Sampana Yojana Gimakhada Mega Food Park ama sentang pinabagidamang approve tokre Center Minister of State for Food Processing Industry oiriba
Prahat Singha Patil ngasi Lok Sabha iba pakum moina thamki borolda PMKSY gi makara Manipur goina mega food park ama integrated school senama amasum food processing unit anida sendang pinabagi damang approve tawre hairi PMKSY Pradhan Mantri Kisan Sampana Yojana gi makara Manipur goina sendang pinabagi damang approve tawraba mega food park ama integrated cold chain ama amasum food processing unit aniasi tuan ba component singi makara sentang pigadabani scheme asigi makara pigadoriba sentang asi mega food park agro processing cluster integrated cold chain food processing unit creation of backward and forward linkage amasum operation green project ki makada ni sohadi Ministry of Food Processing Industry na hauzuk power the agro processing cluster of integrated cold chain kunganipan food processing unit kuntragamari creation of backward and forward linkage mga amasum operation green project mga Uttar Pradesh ta pangthokna bagi dama approve tawkre mashinami lising ni fuga treka samapan ga ni fuga taruk lom thabak pigini haibagi thajaba thamli project singa sida gran oina lupa koti samri ga humfu mapan pigini masina sahi amada processing amadi preservation capacity metric ton lakh taraga mapan ga point humfu ga mathoirom leigani haina panam thamli madugi damak lupa koti lising mo sanga ga humfu ga ni thoirom kai tholaga thorang tawri kai thokna ba thorang tawri project singa sigi manungda agro processing cluster ama integrated cold chain nipan food processing unit kunga mathoi amasum operation green project manga su english ngani ga taraga mapan nagina kundigi hauzu power approve tokre ministry gi mekedi ayaba piraba project proposal singda capital subsidy gi mawong da grant piri matam gi oina khangalaba project singda PMKSY gi makhara tungan ba component da sentang pibani sai gi oina PMKSY gi makhara piriba sentang singa dudi mega food park ki tama english ngani ga taraka mapandagi na kunda lupa koti samaga taruka point kuntraga mari english ngani ga kundagi na kunga matui lupa koti humfuga matui ga point kunga ni thoi english ngani ga kunga matui dagi na kunga ni thoi lupa koti yang kai ga matui ga point yang kai ga ni thoi amasum english ngani ga kunga ni thoi dagi na kungo humdoi lupa koti taraka manga ga point kunni creations of infrastructure developments for agro processing cluster gi dama english ngani ga taraga mapan dagi na kunda lupa koti fugu humdoi ga point yang kai humdoi english ngani ga kundagi na kunga mathoi da lupa koti fuga ni fon point hum fuga ni pan english ngani ga kunga mathoi dagi na kunga ni thoi da lupa koti ni fuga mapan ga point ni pan amasum english ngani ga kunga ni thoi dagi na kunga humdoi da lupa koti kuntraga taruka point yang kai ga mapani creation natragana expansion of food processing preservation capacity si makada english ngani ga taraga mapan dagi na kunda lupa koti sama gu humfuga mapan point maudraga nipan english ngani ga kunda gi na kunga mathu lupa koti sani ga point marfuga mari english ngani ga kunga mathu dagi na kunga ni thu lupa koti sani ga kuntra ga taruka point yang kai ga nipan amsu english ngani ga kunda gi na kunga humdoi da lupa koti sama gu hunga point kuntra ga mangani hainasu union minister na ma ke aiba orol thamken su pausna palakli Naharol gi thaudang pauksi dige topa atin ma pawmana police personnel sing miyoi khara gi nung thomna na banati chief minister thasi gi tarar sarkar na reserve forest area da niyam kaina sajaliba yum amasum atai installation sing eviction tawbagi thabak sa thariba si yaning de haina kangpukpi district magistrate na thamliba CRPC gi section 144 thugai dana sakhiba rally adubu thugai na bo hona bada tear gas cell kap khiba thawdo aduga mari lainana kangpukpi gi additional ASP na apology tawre haina phongdorakhibu op madur chief minister and berena yamna kana yaning de bo phongdoladuna police personnel sing asi nung thomna na ba amasum ikai ba pina ba leibana ti haina ma ke twitter thagalakhibu worol amada phongdorakli Rally adugi matungna kangpokpi gi additional ASP na miyana apology tawre haina being cookie kauba amana maki Facebook page thagalakhiba worol aduga mari leinana corrigendum amasu thoktuna thawdo aduga mari leinana kangpokpi gi additional ASP na miyamna apology tawkhibi gi wop amat leiti haina sangdorakre loinana additional ASP asina miyam ga loinana district adugi leiriba phibam adu khanakhiba khaktani aranba amasum miyambu lana lamjing yaba pawama Facebook post ta upload tawrakhiba adugi damakta su nungaitaba phongdorakle hadi pawsi loisilakpun Israel Express tagi lokosaraga Kien u township the defense team gi member ama mga kakre atopa miyo amasu memalan misna nungmaina kaptuna halamle sagaing reason gi
Khin u township tang rang thu ka ba numit me ma lan mission na ha ori ba mi ni hatok lam le laikhidra ba mi ni du gi manung da amadi manga kak thalaga halam ki bani atopa ma duna pha duna pukhra ka makok nungmai na kap laga halam mane hari shikhra ba mi se du di khin u town da gi kharom da kilometer tararom salaga leiba than ko village hat ki bani ma ko junta gi lan mission na pha duna pukhra ba matung da nungmai na kap tuna halam mane haina village defense team gi lusing ba mana phongdura kre me malan mising na miye shibu maki khungul liduna jungle marakta changsil laga phara ba matung khatkhi bani makpu code name oina defense team na G1 haina khangna ba misangni shiraba mi ani adudi fet nayin phiu saikun ga manga madi kiyo ye saikuni makhoi ani pha ba matamda puna laiminari ngai da phakhi bani dubu makhoi ani gi manung da saikun na ngai riba kiyo ye di defense team gi member ama natte haina phongdorakre tamchiraba miyat ani edugi responsible junta gi lan mising na tawbani haina phongdorakhiba ga loina mamang gi sayul gi hauna khin u amadi ye u township ani gi marakta mema lan mising na red setha duna lakhibani thawdo siduna tana tha sigi tarukta mema lan mi gi miyoi samana saba kalam amana sahi nipa na ngai ri nupi masa masu mone hara gi umang na lotuna leiringai da phong na nongmai kapsin duna hat khibegi thawdo laikre ngang ni tukaba numiki ayukta junta lan mising na than ko yoksilak ngai mawoinana mema lan mi gi kalamaduna khin u village ki mapan thang saruk te gi hauna bom kya pokhai handuna attack sa tharak pa horakhi bom da natana nungmai kya pungkhai ma hena kaptuna village aduda sangsilaki haina defense team gi mekedi gi phongdorakre khan pau da liba khunja amana phongdorakpada naying phiu amadi kiyaw yebu makoina hatoklaba matungna makoina pairamba phol sing adu sijinaduna makoigi maru mapa amadi mari mata sing kauki hari maduda kiyaw e gi mane lakput lanmi sing aduna sibak sang si uraga nakoi nungaiba pokpra haina karem kathaina na mane durangki mak sibigi nungaiba phungdokpa du lanmi sing aduna pangthukigani haiba wafamsu haiki hari thawdo adugi khunja sina khankibada mema lanmi sina resistance force ta terrorize ki thabak thawong sing sa thabada natana isam samba khunja sing musu mangak kaktuna hatok laga aki khangi thawdok sing miam da uhan bagi thabak sa thai bisi khangki mangna makata na phungdorakpada misa miam gi mangak sing kaktalaga makhoi bu uthakta yandunu thamana resistant fighter sing na kigani amade miam na resistant fighter sing da sagoloi haina lan mi sing na khali bu wakhal du aran mani makhoi gi thawong aduna makhoi bi he na tukusabada natana aikoi gi na oiriba mioi kya na resistance force da yoksinuna makhoi bu ngak sen gani ha bu wapam phongdorakre ado hausi ko ina di miam pau su matang asal sinjarage masu miam pun anau ba update ngai minasi